Manipur Circle News na ngasi numidang uramda phone ki pawsi da yawba ipausing myam da pijari Singi district rada jun kun mapan phawba akhak araw galuna na akan manong sugadabana yellow alert lauthokre ICAR General Center Lampel Pata ki phangba hojik amasung state asida ngasi oikiba i ngasa gi report matung ina ngasi state asida khwaida gi sab gi sang Celsius degree 23.5 oikhi aduga khwaida gi ingba gi sang na Celsius degree 19.5 oikhi hairi report asigi matung ina nungsita yawba sing gi sang ayukta sada marfutra ni thoi aduga nungthildana sada marfutari ni nong chubagi sangna millimeter 9.1 oikhi amaromda Indian Meteorological Department Imphal Center na thadorokpa weather report ki matungina ngasidagi hawraga tha asigi kunmapan phawba Tamenglong Ukhrul Kamjong Jiribam None Tengnopal Chandel Churasanpur Pharzol amasung Sanapati da yellow alert lauthoki bagaluna na district asigi mafam kharada akhak araw galuna na akan mamawong da nong suraba yai hairi Kangpokpi district ki oina tha asigi tang 23 phawba Bisnupur Thobal Kaksing Imphal West amasung Imphal East ki oina hayeng phawba yellow alert lauthokli Sima sani ki mihata senaba khudingmak sap manaba dandi pigadabani JSC na hairi haukiba tang kun mathoi amasung kunni thoi gi lona ba hingda kaikho maning laikai dagi sima sani ko ba nupi ama mapuroibana mangak samda thangna lenduna hatkiba haiba thodok aduga mari lena ngasi Khergaon da leiba Ejalal High School da CSO singi makok thongba luchingba sing yauna myamgi oiba mipam ama pangthokre hairi loina na tongan ba warep kaya su lokre mifam aduga mari lena na JSC ki convener SA Malik na haikibada sima sahani miat asi mahaki mapuroiba M Mujibur Rahman khaktana hatkhiba nate miat asida atopa mioi kharaso yawi haibagi khudam jangdam leire maramaduna miat asiga mari lena na police na laikhidrabagi mapuroiba khaktamak pharaga case asi loisinba yaroi miat asigi aronba pandamama soidana leramgani haiba asi mayak senglaba wafamni maramaduna miat asida senariba mioi khudikmak amata khaktana phagadabani loinana makhoi adusu maralgi matung ina ahakpa dandi pigadabani miat asida senariba mapuroiba khaktamak taichillaga atopasing kantholaga jatpa yaroi demand sing asi phangdriba phawba JS na sima sahani gi thawai yaudraba chang laukhiroi hairi miang golona na hena kanma khongjang kya changselak pasu yai haina phongdokhi Kangpokpi da National Highway thingjilaga kuki singna rally satkre maitai amasung kuki marakta tholiba kanglup irang asigi manungda tongan mafamda chathakhigani miat mipun amasung crime kya ta senabagi damakta NIA na kuki lusingba kya mathang phakalakpagi mayokta ngasi Committee on Tribal Unity ko tuna National Highway thingjilaga Kangpokpi da rally satkre rally adu ngasi ayuk pung 13 rom tarakpa adwaida hauki masing yamlaba kuki nupi amasung nupa singna lambida Chona Thoroktuna, rally to the Saruyaki Hairi, NIA na Kokilo Singbasing Gimatakta case Laukat Pagalona na Makoina Fariba do Kodakta Lep Kadabani, Kokigi Mui Amata Fabiaroi, Makogi Damakta Ikoina, Lepkani Haibana Sing Batongan ba slogan sing Lau Kong Tuna rally Adusat Ki. Madugizumatakta Tongan ba slogan sing Thaba Placard Paiki, Security Force Namikup Nom Sing na Ngaksen Ki Hairi. Iran ceasefire thugaire Iran ceasefire gi kanglon thugaiduna ate kaya leptana chathak le haiba Israel na maral sikre lebak popo nomit ki ayuk angan badagi hauna Israel amasung Iran gi marakta ceasefire sanaba haure haina phongdokhraba matungda Israel gi defense minister Israel kasna hai ceasefire gi kanglon ngakna chatpa ngamdraga Tehran gi maru eba mafam singda missile kapsinduna Chathanaba military makok thongba lusingba singda yathang pikre amoromda Yemen gi Houthi group na Israel na makha tana military operation chathakhigani haina lauthokre US President Donald Trump na Iran amade Israel gi marakta ceasefire agreement lauthokhraba matungda Houthi political bureau gi member Mohammed al-Bukhaiti na social media platform X ta thagalakpa warol amana hai United States na ceasefire gi wafam yanaba purakle haina lauthokhrabaju group asina Israel gi mathakta makha tana military operation chathanaba firem lore Gaja da Israel na chathariba Miot minei gi thawong sing leptrifaoba makha tana military operation chathakhigani haire